ngasi nungdaran phongbasi phongsingligi maruiba paw khomgatcharaga mayamda share tawjagi ahanbada Bishnupur police na miyoi mari lupa crore humdra romgi brown sugar kg humdra ga nithuga konana fare Bishnupur district police ki ASP Priyadashni Laishramna luchingduna mayai kaba nisagi mayokta sathrakpa drive ki manung chana ngasi ayuk pung taruk taba matamda Bishnupur district ki additional ASP operation okram wangkhomba amadi commando gi OC oiriba Y Sakti Sen luchingba police team amana miyoi maridagi international market lupa crore humdra romgi belu oigadaba brown sugar kg humdra ga nithuga point saniga taraga mapan kg ga konana phare hairi akaknaba paw ama phangmadagi police team masina ngasi ayuk pung taruk taba matamda Bishnupur district ki Khodak area dagi Phawak Chaw area phawbra drug lalonba khara sathok chusin tawre habigi paw phangmadagi mafam maduda khulai tuna saksinki makatana thibu humbagi thabak sathabda miyoi ohum phagatki phagalaba miyoi sing adudi saisam Shahrukh Khan saikungani pan apokpa saisam Yazuddin Phawak Chaw Mayang Imphal MD Rohit saikungani pan apokpa MD Sadiq Irong Mayang Imphal amadi MD Phundre Mayum Elias MD Faruk Saikuntragomda apokpa MD Nazir Ahmad Kawi miyoi asi taruk suba IRB gi personnel ni mahaki rifleman number na 60701078 laifamna Phawaksa awang laikai Mayang Imphal ni makhoi ani digi heroin brown sugar nifuga mathoi ahanba oina phagatki pharba miyoi singasi wangpang sataba matamna makhoina haidorakpadagi Phundre Mayum Khalim Sai yakhigamari apokpa lekhidraba Abdul Rashid Mayang Imphal Bengal da leba miyoi asi phaki miyoi asi gi masagi miyumda thiba humbagi thabak chathabada brown sugar kg 132 amasu phagat pangamki maduna tangkak ani da phagat kiba brown sugar asi puna kg 132 point sani ga taraga mapani brown sugar sing asi tungan ba plastic bag mari da haplaga thamlambani loinana plastic bag amada tungana haptuna thamlamba heroin brown sugar 1.6 kg amasu phagat le hairi pharba miyoi sing amadi brown sugar ga loinana OC Kaibulamjau PS ta khusinakre loinana makhoi gi mathakta case ma register tawbuga loinana makha taba thijin humjin bagi thabak chathaba hokre hainasu pauxiation makha tana phungdurakli atopa pawamanamo COVID-19 gi phibam yengsinana ba central team thunglare Manipur hauzik oiriba COVID-19 pandemic ki phibam asi hakthingna yengsinabagi damakta Ministry of Power gi Joint Secretary BK Dewangal na lusingba miyoi ohum na saba team mamang ngasi nangthul pungani taba matamda Imphal da thunglare team masina Imphal da thunglaba matungda RIMS amasum Jenims Hospital gi makok thongba Dr. Singh amadi mari leinaba director amadi MS unaduna COVID-19 gi hauzik oiriba phibam masigi matangna wari saduna report lawani masigi matungda hayeng Manipur gi Chief Secretary Principal Secretary Health na singba awang mathaki official sing unaduna COVID-19 gi oiba report sing lawani team masina COVID-19 gi hauzik oiri report sing asi ningthina khomjilaba matungda October 18 da Imphal thadokraba matungda center gi mari leinaba lusingba singda report tawduna makha taba lokhatpa yaba section thorang gi thabak sing lokhatnaba khanagani hairi hena su poksisna makha tari atopa paw manamo RIMS ki COVID water lairiba anaba singda piriba sak hinsang aduki matik penadre RIMS Hospital ki COVID water lairiba COVID-19 positive oiraba anaba singda pizza pithak tawriba sak insang asi aduki matik thak hantaba oire anaba singna penadre hairi COVID water lairiba anaba miyoi kharana pauksi asida telephone tawduna phongdorakpagi matung inadi ayukta breakfast oina sa angangwa glass amaga biscuit amaga pi ayuk amasum numidang sara anigi oina piriba sak insang asisu asuki matik thak hantaba oire ayuk sunung numidang su hawai thongba torbot champur ama nga atawa maset amadagi hena pide piriba hawai thongba sisu ningthi na thongdabagi mami phajana tai maduna COVID-19 positive oiraba miyoi singasi sana thanaba polam sing ningthi na pibidabagi haksang hena sokchin bagi maram oire maram aduna thak hanthaba makhal gi sak insang piribasi mari leinaba RIMS authority na athubuda miyeng sangbiu hairi hena su poksisna makhatari atopa paw manamu ML oina wasak lawkhre Humpu Singat SD da November 3 pangthok ko doriba serak ki mikhal asida mikhal tawduna lamba yaudana mikhal mai pakhraba BJP gi mirep Ginswan Haubu MLA oina ngasi nungthul pungani taba matamda Manipur Legislative Assembly gi speaker oiriba Y Khemsan gi office chamber da MLA oina wasak lawkhre wasak lawbu loirba matungna paumi singda MLA Ginswan Hauna phungdokhibadi Singat Kendra gi voter lising kunga taruk rom asina mangonda aset pathajaba leibadagi lamba yaudana bot mai pakhibani Praja miyam na mangona thamliba thajabadu manghaloi kendra asigi sukho thorangi thabak paikhatpa yaba paikhatlagani haiki hensu boxes na makhatari
अतोप पाव अमनमु मथौ सिनबा चीफ मिनिस्टर ने हेल्थ की पोर्टफोलियो पाइबदगी हेल्थ माय उनसिनबा ngamdabani बिजय कुमार लमदम असगी महैरोय लुपसिंग ओइरिबा एम्स एमसु देसाम एमएसएफ केएसए अमदी सुकना पॉइंट तरागनिथोय की डिमांड तौरदुना संगसिलकपा खुथांग सरा हेनबगी खोंगजंगी ngasi numit निपान सुब नुमितसु क्वा कैथेल थोक्सुम लकै कम्युनिटी हॉल संगसिनख्रे वकन मिफम अदुदा सरुक याखिबा महैरोय थोंगाम बिजय कुमार फोंदोरपगी मतुंग इना लाइंगाना कोविड-19 थेंगनबदा लुमना लरोक्तबदगी लाइसत असगी फिबम सिंग नोमगी लुसिलकपना महैरोय लुप तरुना हौखिबा अक्टोबर तांग 19 खुथांग सरा हेनबगी खोंजंग संगसिनदुना लाखी पालिबा लेंगा असि इलेक्शन कैंपेन थवाई लुपतुना लैरे स्टेट की कोविड थेंगनबगी मवोंग मतौ असिदी सुपेन पेंद्रे लुप तरुना थमखिबा पॉइंट 12 की डिमांड सिंग अदु थबक्तो ओंथोकपियु हाइखी मियामनसु लैवा अहुम हाइबदी मार्क्स उपिबा खुसा सेंगना हमदोकपिबा अमदी फिट तरुक लापना लैदुना फिजिकल डिस्टेंसिंग थमदुना लाइसत असिदगी ngaktokminasi मियामनसु लाइन लौरोइसी खोंजंग असिगी मरु ओइबादु खंगमिनदुना मिपुंग खुदिंगमक की थौदा लौमिनसी हाइरेनसु पाउक्सियसना मखातारी अतोप पाव अमनमु खुद थरकपा यानिंगदे नंबोल म्युनिसिपल काउंसिल की वार्ड नंबर 4 नंबोल अवांगी लंबीदा थानबा स्ट्रीट लैम्प सेट तरा नंबोल म्युनिसिपल काउंसिल की चेयरपर्सन सीएस बसंतना नंबोल अवांग यूथ क्लब एंड लाइब्रेरी अमदी मैरा पाइबे लुप अमसुम अतै नुपीसिंगी ऑर्गेनाइजेशन सिंगी मिहुत सिंगदे सिनरक्तुना पुरकलबा क्लब की कैंपस ता थमनबा गारीदगी लौथनबा तौरिंगेदा वार्ड असगी काउंसिलर सीएस अरुणाना वुमेन यूनाइटेड डेवलपमेंट ऑर्गेनाइजेशन की प्रेसिडेंट सीएस एबीएम साउबिदा खुद थादुना फुबा मदी माकी नुपा सीएस नबकुमारना खौरी मेट के तौखिबा यानिंगदे मरी लेनबा अथॉरिटीना मियेंग संगविदुना नंबोल अवांगी लंबी मई ngalhanbiyu haina women united development organization president cs evm saubina nambol kaithil da paumi singa unaba amada ngasi phongdokre hainasu pauksis na makhatari ngasi gi oiba pung kun mari da manipur gi oiba covid-19 update ma'am da share tawjaramge yamna nuwaiti ma'am ngasi su mioi taru covid-19 na positive oiduna laikidre ngasi pung kun mari da ma'am da share tawjarake ngasi pung kun marida general population gi mioi samaga maudraga nipan positive oire mioi maudraga teret amana nupani duga mioi samaga nupini nupi yam oi ngasi se adu atopa mioi teret amana central armed police force gi cpf gi positive oibani adu ngasi positive oiragli mioi singsi imphal west gi maudraga humdoi imphal east gi kun ga teret thobal gi kun ga teret tengnopal gi ama kangpokpi gi teret bisnupur gi tara taruk kaksing gi ani सेनापति मरी सुचामपुर तरेट तबेंगलोंग तरा जरीबम अहम संडेल हैरी मखोई मैम लम चलुरकान नतब मखोई लोकल ट्रांसमिशन सुमाइन मोई कोविड-19 पॉजिटिव होबनी हौजिक्ति मखोई लौखटपम थोप चिक्सिन थौरांगसिंग लोइनमक लौखटख्रे कोविड केयर सेंटर शिफ्ट तौख्रे मखोई कॉन्टेक्ट ट्रेसिंग तौब चिक्सिन थौरांगसिंग लोइनमक लौखटख्रे ngasi pung kun marida covid-19 na positive oiduna mioi taruk laikidre mioi taruk singsi hanbagisna mak sahi nipugo humdoi sure mak nupane thobal dagini ani subasina sai humdraga manga sure mak sunupane susampur dagini ahum subasina sai kuntra ga tere sure mak sunupane mak su thobal dagini mari subasina sai humpu sure mak nupini imphal west dagini manga subasina sai yangkhai ga tere sure mahak nupani mang aduga tengnopal dagini aduga aroibegi taruk subasina sai humpu go humdoi sure mak sunupane susampur dagini aduga ma'am ngasi gi oina lekhidaba misingsi aduki matik sahi yamba ampu yaude naha oiriba mioi ngaktana oina ayamba oi ngasi mi tarumaksi loinamak poisingsi lekhidaba si rims da home isolation da rasmidisty da rims sdh more amasum home isolation tawbasing mafam sing da sikibani poisingsi adugi apun boina manipura covid-19 na positive oiraga lekhidaba mioi masingsi samaga yankhai ka taruk sure adugo ngasi gi goiba pung kun ka taru asida COVID-19 की नाबा फादुना डिस्चार्ज तौगिबा मियोय मसिंगना सनी ग तरागा निथोय सुरे हैना सु ngasi प्रेस रिलीज असिना मखाताना फोंदोरकले यामना नुवाइतबा मसुम यामना ngakninga oiba pawmana nupi ama furamle nama gumbi amagi mamangda mapan thokpadu phajamande mafam sab amada yenglaga taunaba hairuba nupi ama imung amagi miyoy ahumna furambadagi soktuna hospital laikana khre hairi thaudo singarang Imphal East District ki Singmairong maning laikai da thokibani hairi फुरमबदगी सोक्लब नुपी अदुगी ममिंग याम्बेम ओंगबी लाइदिया सैनी फुमा पुरबे वाई ओपेंद्र सैनी फुगु निपान कवी सिंगमैरोंग मनिंग लाइकाइदगी हाइरी माकपु फुरम लिबादुना लाइकाइ असिमक्तदगी एन कोलादाजा अमदी
ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯨꯄꯥꯅꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯋꯥꯏ ꯎꯄꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯩꯗ꯭ꯌꯥꯅ ꯊꯣꯡꯒꯥꯜꯗ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯇꯨꯂꯥꯉꯧ ꯑꯦꯂꯥꯏꯁ ꯔꯣꯍꯤꯠꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯃꯥꯒꯨꯝꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯅꯪꯒꯤꯗꯨ ꯃꯐꯝ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯅꯔꯨꯕꯗꯒꯤ ꯇꯣꯂꯥꯉꯧꯒꯤ ꯑꯄꯣꯛꯄ ꯈꯨꯂꯥꯗꯥꯖ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯆꯞꯇꯨꯅ ꯊꯝꯂꯒ ꯐꯨꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯕ ꯃꯉꯣꯟꯗꯁꯨ ꯐꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯍꯩꯉꯥꯡ PICꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯔꯕ ꯃꯇꯨꯡ ꯔꯤꯝꯁꯇ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫